Laingaki employee oirabadi leibaki leibiu civil society organization natraga mahiroi loop singa mari leidange haragana laingaki employee oiba tokpiro haina chief minister N Biren phongdokrei. Churachandpur district ki Ngathal khulda logi wangmada changlakhiba nupi ama yauna Myanmar macha manga Churachandpur district police ki kanguna phagatkrei. Manipur Zoological Garden matamga chunadre international githakta semgatlaga miyamna hena pamnaba mafam ama ohenba mathau tare haina forest minister Thongam Biswajana phongdokhei. Manipur ngasi coronavirus positive oiba miyoi ani lekhidre miyoi 39 positive oikhi positivity rate chada 3.3 oikhi active case ani gani pumdoi leibi. India da haukiba pung kunmari da coronavirus ki anoba case lising tara taruka nifu taret thengna khibaga loinana hauji active case lakama lising kunipan da chani ga hukuma thoi leibi. Amasung NDA degi toklaklaba matung Janata Dal United ki luchingba Nitish Kumar ngasi Bihar ki chief minister oina wasak lokrei RJD ki luchingba Tejaswi Yadav su deputy chief minister oina wasak lokrei. Mayam Kurumzari adom ning imbriba Impact News ni ay Elizabeth na hausi pungza si fawagi maruiba pausing miyam da pizari. Chief Minister N Birena Laingaki employee ni haiduna leiraga Laingaki wa tanaba khana nainabada suyawba aduga wari adu atoppa lona yadaba mioisingda tamduna leirabadi seda sidda ingba tappa haibadu purakpa ngamloi haina phongdokrei. Humfutara marak suba ajadi ka Amrit Mahosab Thauram ki sarukam oina leibak senba thungna thasi ki tara manga da pangthokadoriba har ghar tiranga thauramga mari leinana state laingakna leiba asigi machu hom ki firal yenthokpagi thauramda wafam asi phongdokhibani. Ahanba Manipur Rifles ki ground da pangthokiba thauramadu da Chief Minister N Biren makhatana lenga ki marek mahau saduna leiriba employee singdi lenga ki thabak tawba tai lenga ki thabak tawriba singna pukchil senglaba kathokpagi wakhal leiraba leibak nungsibagi wakhal leiraba amasung apunbagi wakhalonda thabak tawrabadi irang leiroi state asida ngasi thokliba irang kaya si lenga ki makhada thabak tawriba singna lengak na kari tauri honari haibasi ningthina wari saduna Pau faunarabadi Manipur asi pung ingani. Lainga ki makhada employee ama oina leirabadi mayek sangna leiba asigidamak amasung state asigidamak leibiu civil society organization natraga mahiroi loop singa mari lainage haragana lainga ki employee oiba tokpiro haina phongdokhi. Thauramadu mari lainana lenga ki makhada leiba towan baloisang singda leiba asigi machu hom ki firal sing khusinakhi loinana ajadi ka Amrit Mahosab Thauram ki sarukama oina chaliba tha asigi tara mari da pangthokodoriba bike rally da litkadaba furisu launch tokhi. Civil society का जो है इसको बॉडी के लोगों को मरी नहीं लगे है ना अब का पियो अब का तो फोन ले बोलो जैसे कि सिविल ऑपरेशन से के रियो भी तो सरकार इनरेशन अपन इसको खाना बताना जो दुनिया तो तो वास ग्रुप का अब राहुल ग्रुप को फाउंडर को लेकर का कोई रो नाम जो भी दे रहे हैं शासन शांति पूर्ण होए अगर सरकार की तो उनके नाम सरकार भी दे सरकार की तो कोई तो इको इंजन स्ट्राइक बन गया है ना अब था तो ये भी मदद कर रही है डेमोक्रेसी मणिपुर Reality. Another person has started the organization of our chief on the family order issued already. School का भी जो सादा साथी any money का भी जो सादा साथी student organization की office में है वो बात तो वो नहीं आगे नहीं ना तो ना बहुत मायने में बहुत ने मगाल में सादा संस्थान सादा में इराम होगी मोर सब मन कुछ दिया है मोर Azadi ka Amrit Mahosab ka mari leinana leba asigi yumthong kuningda India gi machu ahum ki firal chingkhatnabagi thaurang manung channa ngasi mantri pukri da leiba Rani Guiding Liu Park da India gi firal thet pahukrei ngasi Hill Areas Committee ki chairman oriba Nungba Assembly Constituency ki MLA Dipu Gangma yauna Kabui Mothers Association Rongmai Youth Organization amade Jelarong Union ga khusamnaduna Rani Guiding Liu Park po sengdoktuna firal sing thet khibani
har gar teranga yum da akhoi Jilengrong gi akhoi Rongmei community gi akhoi mother association ga Rongmei youth organization ga akhoi punna ngasi se akhoi Jilengrong union ga yauna asi social service pangthok pani na mi miyambu appeal tawningi as a proud citizen of India and Manipur and the children of freedom fighters akhoi yumda as akhoi gi tiranga se Indian national flag se thangalaga akhoi salam tawsi akhoi honor tawsi haibase appeal tawjingi हर घर तिरंगा मिशन की पाउजल द CRPF GC इम्फाल न सिंधुना लांगजिंग द लेबा CRPF कैंप तगी हाउतल तमना मोटर बाइक रैली चतक्रै GC असिगी DIG मदन कुमार गी लमचिंग मखादा चथखिबा रैली अदु की मनुंग चन्ना चिंखु प्राइमरी स्कूल अमदी हाउतल द लेबा SV गेटवेल स्कूल द मिशन असिगी मतंग द अवेयरनेस कैंप अमसु पांगथोखी थौरम अदुकी मनुंग चन्ना पांगई लंबी द लेबा मियाम सिंगदा लेबा असिगी मचु ओम की फिराल लिसिंग अमगा चमगा रोमसु CRPF की माइके दगी खुदोल तमखी इंडिया की हुंफुतरा मंगाशुब इंडिपेंडेंस डे आजादी का अमृत महोत्सव का मरी लेना पांगथोकपा हर घर तिरंगा थौरम की मनुंग चन्ना ngasi भारतीय जनता पार्टी थौबाल डिस्ट्रिक्ट न सिंधुना स्टेट लेवल रिसाइटेशन कॉम्पिटिशन अमा खांगाबोक्ता लेबा MMRC पार्क दा पांगथोखरै मणिपुर की तोंगान मफमदगी लाकपा महिरोय कुनमापन लेबाक निंगबा सैरेंग सिंह चांगदमनखिबा दुबो हौदोकलदुना मिनिस्टर बिश्वजना हाई मिपुम खुदिंगना इंडिया की मचु अहुम की फिराल असिबु नुंगसिबा फाहोनबा अमसुंग फिराल असिगी मरुओइबा खंगहन्नबगी दमक प्राइम मिनिस्टर नरेंद्र मोदी न लौखलकलिबा थौरांग कयासी मियामना थागतफम थुई हाइखि कुकी स्टेट डिमांड कमिटी न प्राइम मिनिस्टर नरेंद्र मोदी दा कुकी स्टेट अमा अथुबा मतमदा सेम्बियु हाइना अईबा चेरोल थादुना वाकत करे हाइरी इंपैक्ट न्यूज न फंगबा पाउदा वाकत अदुदा कुकी सिंगी तोंगान बस स्टेट अमा लेनबगी तांदुना लाखलिबा डिमांड असी यामना मरम चाबा डिमांड अमने ब्रिटिश की नंफुदा लेंगाक लाक्त्रिंगैदा कुकी सिंग इंडिपेंडेंट होइना लेजरमी अदुबो कुकी गी लम सरुक सिंग सुपनम तौदुना लौशिन बिखिबने मरम अदुना डिमांड असी लेबा असिगी कॉन्स्टिट्यूशनल फ्रेमवर्क की मखादा कुकी स्टेट अमा अथुबा मतमदा सेमनबा थबक पाइखतपियु हाइरी चुराचांदपुर डिस्ट्रिक्ट की गाथाल खुलदा लोगी वांगमदा चंगलखिबा नुपी अमा यावना म्यांमार मचा मंगा चुराचांदपुर डिस्ट्रिक्ट पुलिस की कांगबुना फागतखरै फारबा मखोय मंगा दुदि म्यांमार गे मोनिवादगे सो मिन चही कुंथ्रा तरुक अपोकपा मोन्यो क्या तुन खिन चही कुंथ्रा मंगा अपोकपा लेखिदरबा नेयिन विन क्यो स्वार विन चही कुंथ्रा मंगा अपोकपा लाविन पुआ चही कुन निफु तरुक अपोकपा लेखिदरबा सन MG अमदे कोरनी चही कुंथ्रा मंगा मपुरोइबा क्योतुन खिन्नी चुराचांदपुर पुलिस की मतुंग इना ngarang August 8 दा खंगनबा पाव मा फंगबदगी चुराचांदपुर डिस्ट्रिक्ट पुलिस की SP की मिथिंग मखादा नुपी पुलिस यावबा कांगबु अमना ngathal khulda leiba चिंगनबा युम खरगा चंगदुना थी बोहम्बगी थबक चथबदा लालदिन लियाना कौबा अमगी भरागी युमदा हारिबा म्यांमार मचा मंगा अदो लेरंबदगी फागतखिबनी हाइरी लोइना नफारबा मियोय मंगा अदो फॉरेनर एक्ट 1946 की मखादा शियो मोटो केस अमा रजिस्टर तौखरे हाइरी मणिपुर जूलॉजिकल गार्डन मतम गचुनद्रे कंप्लीट ट्रांसफॉर्मेशन अमा मथौ तारे हाइना फॉरेस्ट मिनिस्टर थोंगाम बिस्वजन फंगदोखरै वाफम असिंग असि मणिपुर जूलॉजिकल गार्डन दा पांगथोकिबा वाइल्ड लाइफ रिपोर्टर अमसुंग वाइल्ड लाइफ फोटोग्राफर सिंग तराम नौपगी थोरमदा मिनिस्टर न फंगदोखिबनी फॉरेस्ट डिपार्टमेंट की वाइल्ड लाइफ विंग न सेंदुना पांगथोकिबा थोरमददा मिनिस्टर थोंगाम बिस्वजना इम्फाल फ्री प्रेस की वाइल्ड लाइफ रिपोर्टर बेबी सिरिन वाइल्ड लाइफ फोटोग्राफर ओकेन सनसम हरमन हुइद्रोम अमसुंग प्रियोचित अकोइजमदा चंब खुदोल पीदुना तरामना ओखिबने हारिबा रिपोर्टर अमसुंग फोटोग्राफर सिंग असना उखरुल डिस्ट्रिक्ट के मनुंग चना लैबा राजाई विलेज चतुना मणिपुर की स्टेट बर्ड नोंगिन की फोटोग्राफी लौरखिबा अमसुंग नोंगिन की मतंगदा रिपोर्ट लौरकपगीदमक पुकनिंग थौगतपो ओइना तरामना ओखिबने थौरम अदुदा वा ngangbada मिनिस्टर थोंगाम बिस्वजन की
Thongam Biswajina Makha Taraduna, Listing Amaga Chanipanga, Marifu Matoida, British Macha, Humna, Discover Tokiba, Nongin Haiba, Mrs. Hum Pheasant Harigasu, Kangnaba, State Badasi Mamang the Layamba, Fivam the Gi, Housing the Karamba Fivam the Lady Haibiki, Record Hamatamba Matoktai, Luinana Manipur Zoological Garden Asi, Matamga Chuna Dabama Oire, Maramasana International Kitagda, Semgalaga, Miam Nahena Pamnaba Mafamama, Ohenduna, State Ki Resource Mobilization Ama Oiba, Yana Bohonaba Matokari, Hainafondoki. Juicy. I couldn't matam the Chana the Bajumo, where I did have to sound for the Harami. Yes, I meetings about the Hyderabad Challenge, Hyderabad, the Juma Lai. Jews at the Matic standard like down we do the Tagana, Atopa international standard that Tausi had not been a Kanaba Chimashima. When I Pesha have a photo did hook up over the Lakani and Masi resource mobilizing the Param with Biaba, Aduga. I could give future studies the Gangs in the Param with Biaba. The Teningi will put the truth round and Matam Ju, this minor, Yana politically, and Susum Daba, Donamasi, Punamaki, of our resourceful Loiba, knowing Kumina by the Mapati. British na palakpadagi pochai mamalka hena tangkhalakpa amadi GST gi puba thangba ngamloidaba tax loriba sida waraba micham miyam gidamak Congress party na leptuna miyam gidamak lanthengna kani haina Manipur Congress Committee gi President MLA K Megachandra na phongdokrai wafam asing asi Indian Congress Committee gi mithyeng makhada Manipur Pradesh Congress Committee na senduna morangda laiba INA complex ta ngarangdagi horaga chayol ama chathagadaba Azadi ki Gaurab Yatra ki Manung Channa Zara Yat Karo Kurvani Haiba Thimda Indiana Ning Tamba Leba Ama Oikibagi Humfutara Manga Shuba Palan Thoram ki rally da Haikibani CLP leader Amadi Congress Party ki President Luching Duna Chatkiba rally adu INA Morang Leiba Netaji Subhash Chandra Bose ki mitamda Lei Katlaba Matung Mafam Adudagi Horaga Oinam Bazar Fauba Chatki Khongchat adugi mangoina na hanagi Chief Minister CLP leader Okram Ibovina Fongdorakpada India bo ning tamba fangna bohonabada thawaina pontha pikraba athoba singi mafamda ikai khumna bahaibasi tawdaba yadraba party asigi chatna kangloni maramasana athoba Subhash Chandra Bose ki mafamda laikatpani haiki Freedom fighter Kaidagi, Honaliva Haitare Mapari, Netaji Subhash Chandra Mapunda, Mayamnasi and Kamiramni, Indiagi, Piran, Mapamasida, hosting Tobiba, Sinkakiva Mapamni, Netaji Subhash Chandra Mapunda, the Koi Mayam Congress Karmi, Mayam, Ponamana, Okmondana, Mai Mapunda, Moina, Katok Piramba, Moina contribute over Mayam, Linking Loinana, Koi Laimana, Monday Kaikuna. लेबाकसी कथोखिबा लीडर मयाम सिंह नेताजी सुभाष चंद्र की मूर्ति देगी होरगा सैल्यूट पीबा काई खुमनबदो उलमगा हाइलै कलमगा याद करो कुर्बानी इंडियन नेशनल कांग्रेस पार्टी ना बदर यात्रा आजादी का गौरव यात्रा लौखिबा लीडर सिंह की थौदांग निंगसिंगदुना भारतना 15 अगस्त सही 75 इंडिपेंडेंस डे पांगथोकपसिगी मांगोइनना अखोइना मणिपुर की मफम खुदिमक्ता यात्रा चतुना प्रजा सिंह की खुदोंसादब सिंह प्रजा सिंह की अवाब मयाम सिंह से सरकार की मितना कोंग दे योहोलकान दै खोगी अपियन बपियन Mayam Singh se Portai Maman Hingala Iba, Numit Kudingi, takes GST, Hingala Iba Mayam Singh se, Nanabagi, Masi Padrasing the Awabale, I was a Kangan Navigi, Azadika, Gaurav Jatra, Nasi, Angreski leader Punamagna, Yada Karo Kurubani, Azadika Gaurav Jatra, Mapamasigi, Kumtaja. August Tara Humdoi Athoba Singi Numitka Mari Lenana Joint Students Coordination Committee JSCC na Sinduna Class 3 dagi 6 forward the Tamliba Mahiroi Singyoiba Layekpa Changdam Nabagi Thoram Pangthokrai Patriotism Haiba Team the GP Women's College Chatakiba Thoram Adugi Matang da JSCC gi convener Sukham Vidyanandana English Sing Amaga Chanipanga Marifutara Mathoigi Anglo Manipuri Landa Maraiba ki damak Tawaina Ponta Pikraba Thoba Singbu Ning Singboina Thoramasi Pangthokpani JSCC na sinduna August Tara Humdoida Thoba Singi Numit Palan Pangthokani amadi Numit Asimaktada Mahiroi Singi Oiba debating competition amaso Imphal College Chathagani Haiki
Asi akoi pangthok chariba painting competition asi akoi chatliba tha sigi tang 13 da JCC na sindana pangthok chagadriba athau singi ningsing mit thorum aduga mai leinana akoi pangthok chabani thawai phaw thadokiba makhoi thauna adu ngasigi mirona ningsing jaba ikai khomna uchaba aduga harukleba mirol da su makhoi mathawna maring jela du akoi matau tambang ngamjana nabagi adu wakhlo namada harukleba mirol da masi akoi numit asi pangthok ganda thorum sing asi akoi haibo hamda ma JCC na thamjari aduga thawai singi ningsing numit asi akoi Manipur da leiriba school college university makta madu pangthok pinananba JCC ke maikei degisu el tawjari Ningkha tamna leijaramba Manipur bu British loilam lengak na lawshin na bohonarakpada thongna fana thengnakiba lamda masigi athoba singbu hat khiba numet August 16 asibu anti-imperialist day haina pangthok lagani haina Manipur State Council Communist Party of India na thadorakpa cherol amada khangalakli Maitei Miteibu SC lista chalhanaba Ministry of Travel Affairs na lisingani tarahumdoida Manipur government ta hanglakhiba Maitegi ethnography amasung socio-economic report adu center da thabiu haina Chief Minister N Birenda World Maitei Council na aiba cherol pisin kre hairi WMC na thadorak cherol amada loop asana Delhi da SC gi damak central leaders sing Unarubada Maitei na ST oibagi wafamsi yamna sensitive oi ST oibada miyoi kharana kanna oppose tawi maram aduna ST nataba land logumba khara center gi leader singna plan tauri hairakhi Haujik lakliba wafamdi Local committee na piriba ST oibagi criteria manga Maitei sing fulfill tawi masigi mathakta aikhogi survival gi wafamni hairakli Business Communication for Women Entrepreneurs haiba hiramasada chayol amagi oiba workshop kam training hongdokrai thoramadu US Consultant Kolkata amade Regional English Language Office RELO ga kusam naraga Babupurada leiba JCRE Global College da pangthokibani Thoramadu mari leinana American Center Kolkata gi Deputy Director Matthew Vikoff na fongdorakpagi matung inna chayol amagi oiba workshop ase maruoina Manipur gi nupi entrepreneur sing asina mahaki business aduga mari leinana tongan ba community singa thengnarakpa matamda matau karamna pau faunagada gi haiba sida maruoina pangthokpani Loinana workshop asigi matengna entrepreneurs singna makhoi tauriba thabak thoram sing adusu miyamda khanghanba ngambada natana tongan ba entrepreneur amadi investor singa unabagi tanja ma piduna hena confident laihanba ngamgani hairi We are here today in Imphal for a women's entrepreneur workshop on English communication for business. And at the end of this week, today's the first day, the women will be giving pitches to local business leaders about their endeavors and their own small businesses. Lainga ki athingba leina poni mapusingna lambi sorokta poni pumakata na thadokpa taragadi tangai fadana lainga ki kasadi makhada thamlagani Manipur poni asi hena senthok leiba sagol ama ohenaba tourism department ka mari leinaba thabak thoram singda sizinaba yabra haiba yengsili haina veterinary and animal husbandry minister Kasim Bashum na thamlakli Babupurada leiba secretariat office ta akhanaba paumi kharaga unaba amada minister Kasim Basumna lamda masida fangba Manipuri poni asi loiriba mapusingna yengsinba watpadagi lambi sorokta thoglakpana lambi chatpa miyosingda awaba khudongchadaba kaya mayoknabaga loinana accident thokpagi poni kaya ama susibagi wathok leiri Chief Minister Nongthomam Biren gi paukta ki matung inna veterinary department na lambi sorokta thadoktuna leiriba sagol sing lamfel amadi haingangda fazinduna thamli Poni asi lamdam asida leiriba tourist destination singda thamduna lamkoiba lakpa miyoi singda poni ride tauhanba loinana lakhadoriba sangai festival da poni asibo festival yengba lakpa miyoi singda tonghanduna sel tanba yanaba khanaba hore masigi mathakta state asida sagol na chingba gari haudoktuna tourist spot singda thamlaga Sagol singasi hena kana bamongda sizinaba amadi tourist singda sagol gari tongbagi mahau ama fanghanaba thorang leire haiki poni asi yumda yokpa sa amagum luna tause mapu singna su karigumba loiba ngamlaroi hairagadi lenga ki makhada leiba poni center singda ningthina thamse veterinary department ki
concerned minister ama oina mahaki maikidigi pangba yaba mateng pangani haina minister asana phongdorakli. Tourism Department ko tanaraga handagi Shanghai Festival tawada sidasu noin su khangne Ghaziabad da Haryana da camel ge mathaga tonghanlaga bungama da lupa chama lorme mo is a kind of income ne mo puru bhachana nanna yokpam tamsa tourism department je tie up torka hoji program kanna international level da sanya kanna lam losin duna hoji sisu program se race course teli no khoi khangai ko sisu atu mangani al mo bulan bhachana tie up da wam da government da su moi in time si doctor tharakwa hithak nung thagi si cooperation si am darkan ta hai bhagwan maduda no egi doctor sing egi staff sing doctor sing mohin approach roga FA sing approach roga to bi je tu kum le de mon report ro ai do hum thok da tum da e boni ma si di ko men di rum da si ma si de Skon Manipur na sinduna mahausabu nung CCM sung akoy bigi fibam ngaktu na thamsi hai bigi timda sit seng bagi campaign ama ngasi Imphal City ki akoy bada chathakrai hariba sit seng bagi thoramasi mahot ki minister Yumnam Khemchan su sarugyaduna Kangla Western Gate gi hauduna Khwaramban Ima Kaithel fawba chathaki Thoramaduga mari lenana minister Yumnam Khemchan Imphal City bo luna na thamna bagi pandamda Skon Manipur na Krishna Janmashtami celebration ga mari lenana sit seng bagi thoram pangthokpada thagatpa amasung pukning thogatpa phongdokhi Antak chahi ki lakadari Krishna Janmashtami date 19 sijiga mari lenana Skon Manipur na packet chabani koi Manipur ma phong ka adasi ki program je packet chagani jaga kharam dana uwa thajagani jaga kharam dana akoi ki sit sengba jaga kharam dana akoi ki tharambu upambi singbu akoi na sengdoga madudi sing chai khotna madudugi akoi na chakholna bi hona jagani akoi na si packet charibagi mapung mai bu uddeshya di koi na Manipur adagi prithvi siji akoi na tanan thambagi campaign sida Skon Manipur su saruk jajai highway Masigi Paujal Pijaning Bagini Federation of Civil Society Organization na Chinjak Tamipal Tangdaba Kunayama Ohenabagi Pandamda Department of Agriculture Government of Manipur ga kusam naraga Imphalis amadi West ki tongan ba mafam singda leiba lomi kayada urea har yenthokrai Imphalis ki oina leimakhong mapal da pangthokhiba thoram adada Sabungkhok Saizang leimakhong mapal Nongada Telo Chana Napet Lamlai Pungdongbam Sekta Yorabung Sombung Faknung Tiger Camp Kaibi Nongren Moirang Kampu Angom Laikai Top Moirang Kampu Kameng Kunjau Sana Sabi Yainga Yangang Pokpina Jingba Mafamgi Lomi Singda Puna Harbek Jahum Yentokhi Imphal West ki oina awang khunong da pangthokpa thoram adada Lamdeng Tauthong Maklang Ngairangbam Luker Haikuruzam Yurembam Haurang Kaithel Awang Khunong Maning Laikai Awang Khuno Khoyum Saval na Jingba mafam singi lomi singda Harbek Jamri Yentokhi Numit nini chup na jatharakpa DM College of Teacher Education DMCTE Imphal ki Annual Community Contact and Extension Program ngasi lotion krai Purana Rajbari da leiba Raja Dumbra Destitute Women's Home da pangthokiba thoramadu da college ki maikidigi home asada chana thangna ba polam yauna nomagi numit da tangai fadana changba sizana ba polam kaya supiki Hek Pokjabi Machanupi Bu Famlan Bi Khibagi Thongdokta Chenabani Haiduna Thobal Women Police na Faduna Leiriba Myoema Judicial Custody da Thazan Krai Thodo Asada Chenariba Misa si Special Judge Pokso Thobalgi Court na Judicial Custody da Thazanaba Order Pikibani Hariba Misa si Thobalgi Court Putorakani Tabadagi Tongan ba Maya Paibilup Kayagi Thomi Singna Court Thomzalaki Mia Maduna Chenariba Misagasi Sibagi Chirak Pio Aikoigi Kutta Sino Haiba Kolau Kaya Lauki Irang adu Thobal District Police ki Additional SP Operation O Wang Khombayauna Masing Yamlaba Police Team na Laksin ki Hairi Kakching District ki Kairakta Laiba Wabagai Kairak Water Supply Scheme ki water tank sing asi sembada quality yaudaba laingoi tharambana maram oiraga miyamda afaba ising ningthina piba ngamdabagi fibamda leire haina scheme asigi Village Water Sanitation Committee ki Secretary L Romana Fongdorakli
Hiram asiga mari lenana committee asina senduna paumisinga unaba amada secretary Romana makha taraduna saramba tanksing asiki makha da chairiba laingoi asi quality yaudabana maram oiraga ising chumthabada khudongchadaba kaya mayoknari masina maram oiraga water tanksing asi tha khudingi sengdaba yadabagi fibamda leibana miyamda ising pibada khudongchadaba kaya mayoknare masigi mathakta scheme masigi manungda leiba water tank amasu laingoi ningthina tharamdabana maram oiraga ngasi fawba ising thamba yadana leiri hiram asigi matangda mari lenaba AE amadi SO da kayarak hana wakalabasu ngasi fawba action amata laukhatana leire haiki amaromda water supply scheme asina koliba area asigi population yam khalakpa asigi yenglaga scheme asisu khara hena chawkhatnaba thabak paikhatpiu hainasu appeal tawrakli Tengki singa sida mamanga thak diba lengoi singa sigi quality nemna maram rakanda ising jajik sumaktaba koi tha amagi mamanga tengki se ko singdok chagre asigi matungda hoji tengki asi singi sumsum sumaktaba gi phibam da leire koi tengki ma hoji sina dana leijari hariba tengki asi da akoina alternative arrangement tawraga tengki asi da mo ising thajan gadaba su koi ei da eso da koi phone tawduna kyar hajakre tengki asi da lengoi kharabudi thaba hore tangkhayam ki chang aduga thagani lakani harga sungla lakpidaba number morkanda akoina asida ising थाजन गजबसु थाजन बंगमदबा इसिंजे थाना फोनबदा अकोइ डे एंड नाइट ड्यूटी तौजरिनी अकोइ कमिटी कांगुसिंजिना रुटीन खाइदोंनारगा India की स्टेट सिंगदा लेरिबा जर्नलिस्ट एक्रीडिटेशन कमिटी मथौ फजना तौदबा स्टेट खरदा जर्नलिस्ट एक्रीडिटेशन कमिटी मतम चाना सेमदबा मदे मफम खरदा जर्नलिस्ट एक्रीडिटेशन कमिटी की रूल एंड रेगुलेशन बो अरानबा मोंगदा सिजननिंगबा कयागी मतंगदा कंप्लेंट लाकपना मरम ओरगा स्टेट खुदिंगमकी चीफ सेक्रेटरी सिंगदा लेटर थादुना रिपोर्ट लौरगा एक्शन लौरगनी हाइना प्रेस काउंसिल ऑफ इंडिया PCI की चेयर पर्सन जस्टिस रंजना प्रकाश देसाई न फोंदरकली वाफम असी न्यू दिल्ली की सचना भवन दा लेबा PCI की कॉन्फ्रेंस हॉल दा पांगथोखिबा मिफम अमदा महाक न फोंदोखिबनी जस्टिस रंजना प्रकाश देसाई न मखा तारादुना सेट सिंगदा लेरिबा जर्नलिस्ट एक्रीडिटेशन कमिटी दा थबक तौरिबा मियोय सिंग पॉलिटिशियन सिंग की खुलाई ओइना सिजनादुना लेरे हाइना पाव फंगबदा नतना कंप्लेन कया लाक्ले मरमदुना जर्नलिस्ट सिंगना फंगफम थोकपा राइट्स मतम चाना फंगबा ngamdrei loinana chahi kayadagi CPI na journalist singi amade news agency singi mathakta pirakliba safu sing asidagi ngak thokpa ngamnaba paikhatuna lakpa thabak sing amuk hanna khumang sauksinaba honagani haiki महाबली कबुई खुंदगी चही तरा तरे खक्तंग ngairi bi Sahil Balkimi Kauba Miyoema Haukiba August ki tarik Nipan dagi mayumdagi thokibadagi thiba khangdana mangkhre Mahakna yumdagi thokiba matamda angangba machugi jogging ama letki amade achamba khongrau ama sekhi hairi Miyoesi fit mangaga inchi ahum wangi masapai mamai sangi kuchu mui amade masam muraga sangi hairi Hariba Miyoesi kanagumbana thengnabirabadi manang nakpa police station da kutsinabiyu natraga Porompat police station da sinabinaba khanghalakli Assam की होजाय अमदी लंका द खुंदारीबा मैते अमदी मैते पांगल की खुलसिंग द चतुना थमोयोइबा मरियम सागतनबा अमदी होजाय की श्रीपुर जुगिजान द नौनसाबा बीर टिकेंद्रजित की मितम हांगदोकपा चटखिबा अमुको की प्रेसिडेंट PH नंदोलुवांगना लुचिंगबा टीम अमना ngasi होजाय की तोंग्या द थुंखरे टीम असना मफम अदुदा लेरिबा मैते पांगल न खुंदाबा मफम अदुदा थुंगबगा मफम दुगी खुंजा सिंगदा पांगल की नाट की लेंग्यान फी ओरिबा दोलाई फी खुदोल तमखी अमुको की टीम असना मखाताना सु होजाय की मैते अमदी मैते पांगल सिंग खुल सिंग द चतुना मफम अदुगी चही यामलबा अहल सिंग अमदे लुप कयागी लुचिंगबा सिंगा उनखिगनी हाइरी Manipur ngasi coronavirus positive oiba miyoi ani laikhidabaga loinana miyoi 39 positive oiba thengnaki positivity rate chada 3.3 oikhi active case chani ga nifum doi leiri Manipur lenga ke Directorate of Health Sciences tagi fangba report ki matung inna ngasi miyoi 13 recover tawba ngamkhibaga loinana apunba recover tawkhiba masing lakama lising 38 ka humfum doi shuduna recovery rate chada 39.2 yaure Sedasida COVID na sohalaba punba confirm case lakama lising kuntra mapan ga chamri ga nifu taruk sukre ngasi laicha dasana maram oraga laikhidaba miyoi ani adude Imphal amadi Bishnupur district tagini Housing state asi oina laikhidaba masing punna lising ani ga chama ga nifu yaure haukiba pung kunmari da punna miyoi lising amaga kuntra taruk COVID-19 test obada miyoi kuntra nipan positive oiba thengna khibani
ngasi positive oikhiba mioi kunthra nipan adudi Churachandpur dagi mioi 13 Imphal West dagi mioi 8 Imphal East dagi mioi 8 Ukhrul dagi 5 Senapati dagi 2 Bisnupur Kangpopi Tamenglong amadi Thoubal dagi mioi amamamni Matang swasida break amalojage break ki matungda malem amadi India ki leriba COVID-19 case ki update amadi Manipur amasung maleng bitongan tuan ba ipaw sing puduna lakjage Impact News Meeting ta lebiyo Presto Personalized Wonders, Imphal da nauna hangdok jere, Hairiba sida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing, mafam asida pangbigani, ngasi maglangsing birau, Tilagras Enterprises, Presto, Tangal Bazar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Mayambu mukha na taram nokchari bulletin asigi makha taba pau miyam da pizari. Laiba asigi oina hokiba pung kunmari da coronavirus ki anoba case lising tarataru ka nifu taret thengna ki bagaloina na miyo yangkhai mari laikhide. Hauji laiba asigi active case lakama lising kunipan ga chani ga humfuma thoida hantharak lei. Ministry of Health and Family Welfare na thadoropa report ki matung inna haukiba pung kunmari da miyo lising tara mapan ga chamnga ga kuntra mapan recover tawba ngamkiba kaloina na hauji fawbada laiba asigi punna miyo crore mari la kuntra manga lising kuntra manga gi mathakta recover tawduna recovery rate cha da mari futara nipan dasmik manga ani da leire Laiba asigi apunba confirm case crore mari lakh nifumathoi lising mari futara hele apunba laikhidaba masingna lakh manga lising kuntaruk ka chanipan ga kuntaruk shure nakalamaromda malem ki oina virus asina sohanba apunba masing crore yangkhai mapan lakh tara manga lising kuntra nithoi henkiba loina na mioi lakh humfu mari lising nifu nithoi henbana laikhidrei apunba mioi crore yangkhai taruk lakh kuntra mari ga lising humdra humdoi henbana recover tawba ngamkhrei Janata Dal United ki luchingba Nitish Kumar ngasi Bihar ki Chief Minister oina wasak lokrai office paiba amadi aron bangak pagi wasak adu Governor Fagu Chauhana lokhi Patna da leiba Raj Bhavan da pangthokpa tharom aduda Rashtriya Janata Dal RJD ki luchingba Tejaswi Yadav su Deputy Chief Minister oina wasak lokhi Panbayavadi handaki asana Nitish Kumar na Bihar ki Chief Minister oina wasak loba Nipan lakshubani aduga Tejaswi Yadav na Deputy Chief Minister oina wasak loba anirakshuba oiri lenga asigi cabinet expansion na August 15 gi matungda pangthokani hairi Dimapur amadi Assam dagi Manipur gi damak haukiba July 19 dagi Mauget dagi transit pass kaktuna lengoi puduna lakpa gari sing Tadubi area da lengak na authorization supi da Basanapati District Truck Owners Association na namfu da lengoi thahan bagi thawongbo Manipur Sen Association na laibak thibani hairikli Imphal East District ki Koirengai da leiba Manipur Sen Association ki head office da pangthokpa pawgi mifam amada association asigi president W Shyam Kishore na hai Gari Singdagi Kotha Hauriba Lengoi Sing Lakliba August 12 fawbi manungda Sanapati District Truck Owners Association na Manipur Sen Association ki head office da Tingalaktrabadi Mathangi numit August 13 dagi Lengoi gi gari lakpa khudimak association na lauraroi hairi loinana Tadubida namfuda Lengoi lautha gadauriba sigi matangda su Drivers sing na All Manipur Road Transport Drivers and Motors Workers Union, Sanapati District Drivers Welfare Union, Surface Transport and Drivers Union, Kangpopida, Aiba complaint nama pisin kre hairi. Tang trying to Tanipan, Pawi, Gaidigi, Koto, Lengoi Sing, Si Sanapati Turk, Owner Association, Manipur Sen Association, head officer, Koyanga, Habi Aktrabadi Matangi Numit, Ivadi, Tang Tong Doi, Lagi, Lengoi, Gari Sing Lap, Wagi Sen Association, Wagi Sellers in Pulap Hamina Duna, Wagi Aroi Bawari, Low Fred. National Highway number 37 Imphal Jiribam lambi ki manung daleriba Irang Valley Bridge ngasidagi light vehicles sing landuna chatpagi thabak hokrai Impact News na fangba paw ki matung inna numit 8 ni nipani gi manungda thong asida heavy vehicles sing sulan ba yaragani hairi hauzik thong asigi watliba thabak thoram sing numit 8 nipani da loisinduna heavy vehicles sing su lan ba horagani haibagi thajaba leire hairi
Panba yabadi irang thong asi haukiba me taranithoida nongna maram oiraga namthakibadagi gari lanthok lansan tauba yadana leirakibani. Loinana thong asibu semjinbagi thaba asi National Highways and Infrastructure Development Corporation Limited ki makhada GRS ina chathabani. National Legal Services Authority ki meeting makhada Manipur State Legal Services Authority na High Court Legal Services Committee amade District Legal Services Authority singa khusam naduna lakliba August 16 da chahi asigi ahumlakshuba National Lok Adalat District khudimakta pangthoklagani haina Manipur State Legal Services Authority ki Member Secretary Ozes Mutumna phongdokrai. Lamphilpat ki ADR building da laiba Masalsa office da Paumi singa unavada Ozes Mutumna makha takibada National Lok Adalat asi muknariba nakal animak saruk yaduna tungkoiba warishinama yamna araiba mawongda loishinba yaba miyamgi wayel sangni. Wayel sang asida pre-litigation amadi court tribunal da pending tawduna leriba tongan ba case sing maruwaina loan recovery, electricity amadi isingi bill, family maintenance case, motor accident claims, labor and employment dispute, land acquisition, revenue ki case na chingba singi wayel chathaba yagani. August 16 Imphal East amadi Imphal West na Lamphilpata atai district sing na magi district court sing da Lok Adalat sing pangthokani. Maram asana hariba thauram asigi kanaba asi miyamna saruk yabiduna lobiu haiki. High court cases yamna complex over case na taba kugi chana sanba yaba adu cases sing adu lok adalat ki platforms da phoga ikoina court cases silaga public da su litigan da su yam wahan da ba adu court da su mai burdens lo thokpa adu waklon ma ani su waklon dana mipum praja kulimak ain si mo koina angnaba ain justice ki thongji yona bana wada mo koi da laika lai ro mipum sing asi da su chap chaba opportunity ma ain ki kuthanga adu ba ain di Warishin ama loga kitanga yam chamna senting na yohun mangambagi adu target ani sidai kan national lok adalat asi pangthok sabani high court le cases sing asi NK Group of Companies Private Limited Moirang branch ki chairman na lakliba August ki tang 15 fawi manungda bank asigi gold loan customer sing na pizariba matam asi fawi manungda pau fawi raktaba tarabade Gold Loan Committee Moirang Mingda onsilaga leiraba chairman gi lam ani asi yonthoklaga customer singi fangfam thokpa senfam yenthokna ragani haina committee gi vice president ahong sangbam surjit khumana paumi singa unaba ma da phongdokrai wafam asi Moirang Kaifa rota pangthokpa committee asigi mihut singa paumi singa unaba du da phongdokhibani. Customs Division Imphal ki anti-smuggling team na thamna pokpi dagi chawrak na lupa crore taruk lakani lesing marifutara taruk ka chatruka nifu mari rom gi oigadaba sana biscuit humfumapan punna kg taramathoi gram chamri ga yang mari rom fagat pangamle hairi. Ngarang akang naba paw ma fangbadagi Custom Division Imphal ki anti-smuggling team na thamna pokpi da khudak ta changsilaga Custom Preventive Force palelga pullaga achat awok sing check tobada number thadaba chingnaningai oiba mawongda lakhiba dark grey machugi Maruti Ecovan ama khamduna check tawrubada sana sing adu fagat pangamkhibani hairi loinana gari adubo thaurakliba miyoi adusu faraba nupaduna Thobal District Lilong Subdivision na konba Lilong Horibi Mayai Lekai dagi Muhammad Wahidur Rahman apokpa Muhammad Habibur Rahmani faraba miyoi dagi mathakta case ama register tawkre hairi.
Lona Thinkraba Lalholop Alliance for Socialist Unity Kanglei Pakna Lakliba Tang Taramanga Indian Independence Day numidasi Manipur Pumbada Ayupung Taruktagi numidang Wairam Pung Taruk Fauba Total Shutdown Lautokli Haina Cherol Amada Hairakli Lalholop Basana Tadoropa Cherola Sana Makhatana India ki Ningkha Tambaki Thoram Pangthokpa Masung Yum Kudingi Firal Paihanbaki Watokasi India gi Loba Wahantoka Aikogi Manipurda Longnabaga Yamna Kena Famtui Numedasi Makoigidi Ningka Tamba Numetni Aikoigidi Ning Tamba Mankiba Amamba Numet Amani Hairakli Lakliba Petre Zayamadi Leba Sigi Independence Zayga Mari Lainana Infalis Commando Unit na Lokat Pasiksin Thorangi Manung Channa Hata Golapati Mapada Drug Puthok Pusin Taubani Haiba Mioyama Fare Police ki fangba pawgi matung inna faraba miyo edudi Irilbung Police Station na konba Uchekon Khunongdagi hauzik na hata near petrol pump da leiba Soren Sangbam Sanatomba Maitei Elias Abdul Chahi Kuntra mga apokpa es nilani Sanatomba dagi chaurakna gram Chamaga Kuntra Romgi Oigadaba heroin number 4 powder tuan ba sapon kits tara amade plastic vel kunhumdoi fagat pangam kibani hairi Makhataba legal action ki damak Sanatomba Porompat Police Station na sinakre hairi August tara humdoidagi tara mga fauba numit humni thangna suti leiriba sigi yenglaga Regional Institute of Medical Sciences RIMS Hospital Imphal gi OPD patients singi damak yenglaga August tara humdoida hospital asigi OPD mathok tawgani RIMS ki medical superintendent na thadarupa cherol amada khangalakli August tara mga da pangthokadariba leba sigi ningkha tamba numit Independence Day ga mari lainana lokhat protection thawrangi oina Imphal West Commando na district asigi manung chana thibuhumbagi thabak chathakrai thibuhumbagi thaba du kai samthong hodam leirak top leirak moirang ningthau leirak amadi laisom leirak ta ayupung taruka minute nifu manga dagi nipan ga minute kun fawba chathakibani Thiba humbagi thaba do mafamadugi imong humfudra da chathakibani thiba humba duki manung chana tongan ba lalholup singi bell out mari yauna punna miyoi mari futara mangagi verification chathaki mifa mipungi pau amata yaukide hairi Lakliba 15 August Independence Day thoram ki mawoina na lokhat section thoram ki saruka moina ngasi Thobal District Commando na Thobal Khetri Lekaida yumthong khuding changduna thibohumba ki thabak chathakrai Thobal Police Station amadi nupi police yauna chathakiba thibohumba da punna yum humfuni pan ki miyoi chamaga marifu rom masak khangdokhi thibohumba da mifa mipun amata yaukhide
Lakliba Independence Day lisingani kunithoi thoramgi mangwainana paikhatpa section thorangi oina ngasi commando unit thaubalgi teamna Wangjing Bazar da achat awoksingda thibombagi thabak chathakrai ngasi nungthil pung 3 taba matamdagi 3 yankhai fawba chathakhiba achat awoksing check tawbada mioi 75 masak khangdokhi thiba humba asada mioi amata fagatkhibagi paw leikhide Hauzikta fangba pauda Atsam Ansam Amadi KSO General Headquarter ahum na sinduna ADC Bill lisingani kunmathoiga mari leinana hauzik sangsiliba khongjang asigi matangda Senapati da pangthokiba mifamna hauzik chatharamba economic blockade matam kharagi oina handokna warep lokhrei loinana ADC Bill gi demand asi fangdriba fauba atai atopa makhalgi khongjang sing lepa leitana changsanba yauna mifam aduna warep kaya marumsu lokhrei haina Assam gi General Secretary Andrea Serungna fongdorakli masigi akupa paudam Impact News ki Bulletin asi hek loibaga miyamda sandokcharagani Lakliba Independence Day numita President's Police Medal for Distinguished Service, Police Medal for Meritorious Service amasung Union Home Minister's Medal for Excellence in Investigation ki award fangadaba police personnel singi cherol ama ngasi thokrai Manipur Police Department na thadorokpa cherol asigi matung inna President's Police Medal for Distinguished Service ki award na ahanba Manipur Rifles ki jamandar Khetrimayum Rajan na fangani Police Medal for Meritorious Service ki award na punna police personnel tarukna fangani loinana Union Home Minister's Medal for Excellence in Investigation gi manana mapan suba IRB gi nupi Sub Inspector M Priya Darshini na fangani hairi Special Commando Unit Khabaisoi gi kangbu amana ngasi ayok Imphal West District ki Senjam Chirang Mayai Lekai amadi Senjam Khunong da thibomba gi thabak chathabada lona thingkraba lalholop RPF PLA ki member ani fare Faraba mioi ani adudi Senjam Chirang Mayai Lekai digi Thaudam Bisharop Maitai chahi 38 apokpa TH Thoiba Mangang amadi Lamsang Subdivision ki Senjam Khunong dagi Usham Sarat Singh chahi 94 apokpa Yu Gandane ngasi ayok pung 3 makhairom taba matamda Marishiba Assam Rifles gi Imphal West District ki Faidinga da Lona Thingkraba Lalholop ki Kedar Khara Leiri Haibagi Akaknaba Pau Fangbadagi Special Commando Unit Khabaisogi in charge Suriba Railways ki SP TH Krishna Tombi MPS ki Mitheng Makhada OC Subedar L Vivekananda Nuluchingba Head Constable H Omega Maite Yauba Team Amana Kudakta Senjam Chirang Mayalikai Amadi Senjam Khunongda Thibombagi Thabak Chathabada Bisharup Amadi Sarat Fakhibani Loinana Usham Saratna Fongdoropagi Matung Inna Mahakasi Lona Thingkraba Lalholop KCP da hana leiram laba matung RPF PLA gi recruiting agent oina leibani haibasu khangbangam le hairi makoi ani dagi steel machugi nongmayama magazine ama kapayari bamaru humfudara manga ga loinana mobile phone ahum fagat pangam ki hairi faraba mioi animak makha taba legal action gi damak Sekmai police station da sinakre hairi Kiamgai Muslim Arabti GP ki Ward number 2 da MG NREGA second phase ki makhada tawkhiba miyam ki pukri ama lanai miyoi amana farm onthokre haina Indigenous Manipur Muslim Development Organization ko ba loop amana miyam da lana sandokli ba si tokna ba kairaw makting jila parisana khanghalakli
हिरम असिग मरी लेना क्यामगई मुस्लिम अवांग लेकाइदा लेबा पंचायत घरदा पौमी सिंग उनबदा जिला परिषद असिगी नॉमिनी मोहम्मद रेहारुद्दीन ना फोंदोरकपगी मतुंग इन्ना लनाई मियोय अमगी पुखरीदा खुदोंचाबा लौदुना जिला परिषद यामलबा सेनफम काइथोखरे हाइरिबा असि अरानबने असिगुम्बा थवोंग चथखिबा लेते लोइनना असिगुम्बा युमफम यावदबा वाफम कया मियामदा लाना संदोकलिबा इंडिजिनियस मणिपुर मुस्लिम डेवलपमेंट ऑर्गेनाइजेशन हाइरिबा लुप असि हौजिक फावबकी ओइना कैराव मक्तिंग जिला परिषद की मनुंगदा लेते अदुगा मसकसु खंगदे मरी लेनबा ऑथोरिटी अमदी लेंगाकना सासिनबा लुप असि थिदोक्तुना एक्शन लौखटपियु हाइखि सासिन्नबा CSO असी मरी लेनबा डिपार्टमेंट अमदी लमदम असीगी CSO सिंगना कुपना थिजनबिरगा मिलियंग चंगबीनबा मीडियागी खुथांगदा हाइजरी हाइरिबा सासिन्नबा CSO असिना JP मेंबर क्यामगई मुस्लिम अराब्ती GP अमदी कैराव मक्तिंग GP दा सिरिबा मरान खुदिंगमक ओइदा पादबा सेमजिन साजिनबा मरान गाक्तनी JP मेंबर की नॉमिनी MD रेहानुद्दीन PMAY हाउसिंग स्कीम की सेल लाना लौथोखिबा लेते The Academy of Performing Arts Tobal Manipur Linkhatuna Lamdamasada Art and Culture bu yokhat pamadi naha artist kaya semgalakpa chahi tara taruk mapung farakpa galoinana Academy asigi tara taruk shiba foundation day thoram ngasi Tobal wang matabada leiba Academy asigi Narans Inat Pukai Cultural Hall da pangthokrai Thoramaduda Academy asigi leikhidraba founder member singi mafamda leikatu nikai kumna bodki Thoramaduda Academy asigi naha artist singna makhoi gi haizaba cultural show kaya utki Mummy Artists Association की कुमजा लिसंगनी कुनिथोई कुनहुमदोगी प्रोडक्शन ओइगदौरिबा लेकंगला ओइहौरे हाइना मिंगथोनबा सुमांग लीलागी याइफथौनी थौरम पांगथोखरै याइफथौनी थौरम अदु कोनुंग ममांगी पुरैरोंबा मार्केट लेबा Mummy Artists Association की ऑफिस दा पांगथोखिबनी लेकंगला ओइहौरे हारिबा लीला असि मनी युमनाम की स्क्रिप्ट ने लीला असि की प्रोड्यूसर ना KS इनावबनी लीला असि अथुबा मतमदा मियामदा खुदोल तमलगनी हाइबगी थाजबसु KH इनावबना फोंदरकली याइफथौनी थौरमदुदा मणिपुर स्टेट सुमांग लीला काउंसिल की प्रेसिडेंट माइबम पूर्णिमासी अमदी मम्मी आर्टिस्ट एसोसिएशन की लीला रोय सिंह सरुक याखी लीलासी ममांग की ट्रेन से खर खेनरे हंत की लीलासी नोकपा अमसुंग कप अनि से तुन तुरा चलगा ओइब लीलानी लीलागी ममिंगना लेकंगला ओहौरे हारिब लीलासी अथुम मतमदा मणिपुर लेब मखोय मियामना लीलासी जेंबियु अदुग लीलासी कानब लौबियु लीलासीना नुंगी ओइब वाफन करी करी पिरी लीलासीना येंग मतम अदुमति नुंगायरानी हाइबदी मणिमी आर्टिस्ट एसोसिएशन सही तरे लेपतना पुथोक्चर लीलासिंग असिगी मनुंगदगी हंतकी लीलासीना इहेल हेमब्रा हाइब वाफन जिने थमजरी आइना लीलासी की प्रोडक्शन की माइकैदगी मम्मी आर्टिस्ट एसोसिएशन की लीलासी अथुम मतम तंबल ओइरगा मणिपुर मियामदा हजिक लाइक कॉपी की वारब तांजासी वाबा मयामदो ngak पथानबगी ओइना मखोय कप्पा मुसु नोकपनी हेना मरु लीलानी उहई की मरु लेबाकना नाउरी मरु तारगा नाउरी काप्तुना उ थाबगी थबक चथखरै नाउरी काप्तुना उ थाबगी थब अदु डिविजनल फॉरेस्ट ऑफिसर सेंट्रल इम्फाल वेस्टना क्वाक्तादगी एनवायरमेंटल एक्टिविस्ट अनिश अहमद कलोइना चथखिबने उ थाबगी थब अदु सोमबोंग रिजर्व फॉरेस्ट की मेगा वाटर सप्लाई प्रोजेक्ट एरिया चिंखै चिंग रिजर्व फॉरेस्ट अमदे नोंमाई चिंग रेंज फॉरेस्ट की लैम चिंग द चथखिबने चौराकना उ चरा लिसिंग अनिगा चनिपान रोम नाउरी काप्तुना थाखी हाइरी उ थाबगी थब अदुदा DFO सेंट्रल RK अमरजीत RO सेंट्रल जोवित मंगसातबम फॉरेस्ट की ऑफिशियल अमदी मणिपुर यूनिवर्सिटी की ज्योग्राफी डिपार्टमेंट के रिटायर्ड प्रोफेसर RK सोमोरजित ग्रीन यूनिवर्सल फाउंडेशन की प्रेसिडेंट डॉक्टर H रोमन वाइस प्रेसिडेंट O हेनरी सु सरुकयाखी
Headquarters Inspector General Assam Rifles IGAR South ki makhada Assam Rifles ki Kaithal Manbi Battalion ki Taubal Company na Nehru Yuva Kendra amadi College Mahiroi Singa loinana Local Club amadi Maira Paibi Sing yauna Mass Tree Plantation Drive ama district asida chathakrai drive adu leivasna ningkha tamlakpa chahi humfutara manga surakpaga mari leinana chathakibani Thoramadu ki manung channa uchara lising tarik ka chamnga rom thakhi Thoramadu da Taubal gi Deputy Commissioner Ahanthem Shubas IAS Taubal Police ki SP Jogesh Chandra Hawizam IPS amadi civilian official kaya susarukya ki Loinana India lenga ki Har Ghar Tiranga mission ki manung channa national flag ki matang da marui busing yauna awareness program amasu chathaki Athauba singi ningsing numit amadi Humfutara manga shiba Independence Day ga mari leinana Bisnupur District ki Heritage Walk pangthokrai Mangol Nganbi College amasung CI College na kuntra mathorak shiba Assam Rifles NE Scholar amasung Manipur Mountaineering and Trekking Association ki matenga loinana sinduna pangthokiba Heritage Walk ase University and Higher Education ki Director Dr. Rangita Bali Waikom amasung retired IAS Dr. R.K. Nimai anina lamthaki Mangol Ngambi College tagi lamthakiba Heritage Walk ase Laimaton Hill Range Point 5,846 fawba chatki Walk aduda kuntramathoi suba Assam Rifles ki Major yauna college ani asigi Principal Mahiroi Singh Sarukyaki Manipur da ihan hanbo oina Tata company na naung naputhokpa electric car Nexon EV amadi Tigor EV ngasi Imphal gi Tata Motor Showroom da maikhum hangdokrai energy density wang na piba ngamba lithium Lone battery pack na chalaiba gari animak single charge da driving range kilometer 300 ki mathak da chen mangamli electric car asida top feature sing maruoina cool glove box rear AC van automatic climate control amadi multi type mode sing yauri Tata Nexon EV asi ex showroom mamalda lupa lakh tara mari galising humfutara mapan dagi horaga lupa lakh tara taret galising nifu fawba amadi Tata Tigor EV asi EV gi oina ex showroom mamalda lupa lakh tara nitho galising nifu mapan dagi horaga lupa lakh tara humdoi galising humfu mari fawba gi oina tongan ba model da miyam da fanghalli Laiva asina ningkha tamlakpa chahi humfutara manga surakpaga mari leinana chathariba Azadi ka Amrit Mahotsav ki sarukamoina Food Safety Administration Kakching na hayeng Eat Right Walkathon and Eat Right Mela Kakching mayai lekai da leiba Multipurpose Community Hall da pangthoklagani haina District Information Officer Kakching na thadokpa cherol amada khanghlakli Food Safety Administration Technopol na sinduna Eat Right Walkathon and Eat Right Mela ngasi More Subdivision gi Ayus Hospital da pangthokrai ngasi gi thoramasi hakchang faba punsi mahing ama ohenabagi pausal piba oina pangthokpani thoramadu da lomi singna makhoi gi pothok kaya stall hangduna miyam da utkhi amarom da Public Health Center PHC gate gi Sub District Hospital More fauba Walkathon amasu DC Manwamching na lamthaki loinana District Administration na sinduna district asigi miyam na sagatuna Har Ghar Tiranga campaign mapungfa na pangthokli campaign asigi manung channa school kariba mahiroi singi oiba painting slogan changdam na bagi thoram kaya pangthokli sigi mela gi purpose di safe food mayam da khangkhang nangai karamba na safe oibra karamba na safe oidabra karamba na phabra karamba na phadabra haiba awareness pangthok pinangai gi pangthok pani mayam yaubire it was a successful mela I should say and I hope that through this mela message that we want to pass to the masses will be passed through this gathering and this mela. Hauzik sanabagi pauda Birmingham da pangthokiba kunithoi rakshiba Commonwealth Games sa Manipur gi Saikho Mirabai Chenu Bidyarani Sorokhaibam Sushila Likmabam Sushila Pukhrambam amadi Nilakanta yauna India gi sanaroi kyana medal humfuma thoi lauduna Manipur gi amadi India gi mingchat purakpa ngambada Manipur State Council na thadoropa cherol amada thagatpa phongdorakli Taruk shiba MNCA Plate Cricket Tournament ki IYC K3 Iril Mapal Maipakrai Manipur Cricket Association ki meeting makhada ngasi luang sangbam da leiba luang pokpa cricket stadium da sanakiba tournament asigi lek khamada
toss ngamkiba KIYC Khetri Iril Mapalna fielding hana sananaba warip lauki match asida hanba batting sanakiba YAC High School na match ki apiba over nifu yaudana over kunmapan da wicket taramak turaga rancha maga humkhak lawba ngamki Inning asida Amit Maisnamna run kuntra taruk aduga Daneshwar Laisramna run taranithoi laukiba kaloinana KIYC Khetri Iril Mapalgi bowler Abdullah Khana wicket ahum aduga Azmat Khan Abdul Hamid Hamadi Jakaria Sahana wicket ani lawba ngamki masigi paukumda ani shuba batting sanakiba KIYC Khetri Iril Mapalna over tarahumdoge ball amada wicket ahum turaga run chamaga nipan lawduna match asi wicket tareta mai pakpa ngamki Inning asida Anish Ahmad na out oidana run humfuni thoi lauki match asida ball nifu marida bell oidana Run humfunithoi laukiba KIYC Khetri Iril Mapalgi batsman Anish Ahmad na man of the match taki hayeng chatharakliba tournament asigi luang popa cricket stadium da sanagadaba league match amada Oscar Pauna Kaithil amadi UCC Uripok na Khaidem Leikai anina lambatong naragani Gujarat September 13 October 10 fauba chathagadariba National Games saruk yananaba rollers amasung paddlers sanaroi sing khanbagi thauram ama August 13 da Loktak Lake ta leiba Water Sports Complex Takmuda ad hoc committee MOA na pangthokadawri Trial selection asida saruk yaning busing na nongmaising numit ayuk pung tareta complex asida thunglanaba Manipur Olympic Association na thadaropa cherol amada khangalakli Kunipan Suba L. Sangita Devi Memorial First Division Football League lisangani kunitoy kunumdoy da saruk yagadaba Birachandra Memorial Sporting Club BMSC Taubung Khoki Sanaroi Sing Pukning Thogat Pagaloinana Team Uniform Yanthokre Team Uniform Sing adu Sengmai Police Station gi OC Maibam Khogena BMSC Taubung Khoki Sanaroi Sing da kusinaki Thoramadu TH Birchandra Singh Football Academy Taubung Khokna senduna awang sekmai da leiba Sky Ground da chathakibani Tarahumdoi shimba Amfa Senior Women's Football League Qualifying round for Indian Women League ngasidagi pangthokani haina sem saramba adu matam khara yaithokre hairi All Manipur Football Association ki meeting makhada lamlong thongkhong ta leiba artificial turf ground da ngasidagi sanaba hogani haina tawramba Amfa Senior Women's Football League asigi khudongchadaba maram kharadagi makhada na matam khara yaithokre Amfa Senior Women's Football League asida YWC Langthabal ICSA Irengbam Kripsa Nauremthong UPSA Pukhau MPSC Police Headquarter ESU Wangkhai amasung YWC Thambal Khonggi team singna saruk yaragani haina amfana thadorok cherol amana khangalakli Humfu Taruk Shuba State Open Badminton Championship da Under 11 Boys amadi Under 15 Girls ki quarter final match sing sananaba sem saba loikre Manipur Badminton Association ki meeting makha da DM College campus laiba MBA gi indoor stadium da ngasi sanakiba Under 11 Boys ki pre quarter final match sing da Imphal West ki Mangal Sana Sapamna district asigi CH net cover bo point kunmathoi tarahumdoi amadi 21-9 da Bisnupur gi and Maxana Imphal West ki Y Ronaldo po point 21-9 amasung 21-6 ta maithiba piramlaga Kangruba sigi quarter final changbangam ki Under 15 girls ki pre quarter final match sing da Imphal West ki CH Belarix na Bisnupur gi Dolly Raskumari bo point 21-7 amadi 21-4 da aduga Imphal East ki Tom Thingan bi Yumnam na Imphal West ki Jonana Khetri bo point 21-18 amasung 21-12 da maithiba pikibang loinana quarter final changki Chathariba Championship asiki ngasi sanakiba Under 19 boys ki matching da Thobal gi TH Hamzit na Sanapati ki P Liruna bo point 21-7 amadi 21-13 da Imphal East ki Jomi Singam na Bisnupur gi KH Nitesh Asever bo point 21-7 amasung 21-13 da maithiba piramlaga pre quarter final changki Men's single match sing da IWDVA gi Vidyasagar Salamna ACDBA gi Thaimai Gaizuthung bo point 21-5 amadi 21-9 da aduga UDBA gi Rengahan Kasarna SDBA gi Augustine Athubo point 21-11 amasung 21-8 maithiba piba ngamkiba loinana pre quarter final changbangam ki
ꯆꯠꯊꯔꯛꯂꯤꯕ ꯕꯦꯗꯃꯤꯟꯇꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 6ꯇꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏ 100 ꯔꯣꯝꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯃꯈꯥ ꯇꯥꯕ ꯃꯦꯠꯁꯁꯤꯡ ꯁꯥꯟꯅꯔꯒꯅꯤ꯫ गुजरात पांथोकदौरिबा 63रक सुबा नेशनल गेम्स 2022 दा मणिपुरगी महूत सिंधुना सरुक यागदबा वुशु सानरोइसिंगी ट्रायल सिलेक्शन अमा लाखलिबा ऑगस्ट 13 दा तगेलपाता लैबा साई वुशु ट्रेनिंग हॉल दा पांथोकलगनी। एडो कमिटी वुशु MOA ना सिंधुना पांथोकदौरिबा ट्रायल सिलेक्शन असदा सरुक यानिंगबा नुपा अमदि नुपी सानरोइसिंगना नुमित असिगी अयुक पुंग 3 ता तगेलपाता थुंगननबा मणिपुर ओलंपिक एसोसिएशन ना थादरोपा चेरोल अमदा खंगलकली। नावरिया पाखंग लाकपा असेंबली कॉन्स्टिट्यूएंसी की मनुंग चन्ना लैबा निंगथेमचा कारोंगदा टोटल फिटनेस सेंटर हाइना मिंगथोनबा जिम अमदि एरोबिक यावबा सेंटर अमा ngasi संगाखरे। सानबगी थौरमदा अथोइबा मिथुंगलेन ओइना संगाबगी थौरमदा अथोइबा मिथुंगलेन ओइना सरुक याखिबा लंगथाबाल असेंबली कॉन्स्टिट्यूएंसी की MLA कराम श्यामना जिम गुम्बा हक्चांग साजेल तौफम हांगदोकपा सिसु ड्रग सिजनबा अमदि निसा चाबा सिंगी मायोक्ता चंगसिनबा खोंगथांगनी मसदा अखोई पुंबना सौगतफम थोई हाइना पुकनिंग थौगतखी। थौरम अदुदा नावरिया पाखंग लाकपा असेंबली कॉन्स्टिट्यूएंसी की MLA SKB ना महाकी केंद्र की मनुंगदा सिगुम्बा फिटनेस सेंटर हांगलकपा असि पुकनिंग थौगनिंगाई ओइ हौरकलिबा नहारोल कया फिटनेस सेंटर असना कानबा पीगनी हाइबगी थाजबा लई हाइखी। नाखलमरोमदा टोटल फिटनेस सेंटर असदा पौमी सिंगी ओइना चादा यांखै खुदोंग चाबा पीगनी हाइनसु थौरम अदुदा लाउथोखी। ꯑꯩꯗꯤ ꯌꯥꯔꯒꯗꯤ ꯉꯝꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯄ ꯄꯥꯏꯕ ꯂꯩꯕꯤꯔꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯂꯤꯡꯈꯠꯄꯤꯔꯗꯤ ꯍꯦꯛꯇ ꯀꯥꯟꯅꯒꯗꯣꯏꯅꯤ ꯕꯦꯟꯗꯔ ꯅꯛꯅ ꯂꯩꯔꯒ ꯌꯨ ꯍꯦꯟꯅ ꯊꯛꯄꯗꯣ ꯑꯗꯨꯃꯥꯏꯅ जिम नक्ना लेरगदी जिम सानब मी मसिंग हेंगलकने तुंगी हौरइब मिरोलबु माना सेमगतपदा चौब मटेंग अमा दायित्व लौगनेना सोंथोरइसे ऐ तविमल खंगबा अदि थागतपदो फोंदोकचरी अनकपदा सुमाइना फिटनेस सेंटर हांगपसिना अखोइगी वाखलोंदा हुजिक्सी निसागी इपाक्ते इरोइनरपा कयामा हेना मसिंग हेंगलकपा दुना मफम जगा सिदसु अखोइ फिटनेस सेंटर सि यामना कुंगना अखोइ हांगजलअगदी अखोइ वाखलों सिदा अंगांसिंग सिगी वाखलों सिदा अफबा लंबीदा लंजिंगकपा हेना अफबा पुरकनी हाइबगी आशा यामना चाउना थमजे। अरोइबदा बुलेटिन असिगी हेडलाइंस अमुखना मियामदा थमजरी। लैंगा की एम्प्लॉई ओइरबदी लैबाकीदमक लैबियु सिविल सोसाइटी ऑर्गेनाइजेशन नत्रगा माहिरोइ लुपसिंगा मरी लेनगे हाइरगना लैंगा की एम्प्लॉई ओइबा तोकपीरो हाइना चीफ मिनिस्टर नोंगथोंबम बिरेन फोंदोक्रे। चुराचांदपुर डिस्ट्रिक्ट की ngathal khulda logi wangmada changlakhiba nupi ama yauna Myanmar macha manga चुराचांदपुर डिस्ट्रिक्ट पुलिस की कांगपुना फागतखरे। मणिपुर जूलॉजिकल गार्डन मतमगा चुनद्रे इंटरनेशनल की थाकदा सेमगलगा मियामना हेना पामनबा मफम अमा ओहनबा मथौ तारी हाइना फॉरेस्ट मिनिस्टर थोंगाम बिस्वाजना फोंदोक्रे। मणिपुर दंगसी कोरोना वायरस पॉजिटिव होइबा मियोएनी लेखिद्रे मियोय 39 पॉजिटिव होइके पॉजिटिविटी रेट चादा 3.3 होइके एक्टिव केस अनिगा 9 लेबी। इंडिया दा होखिबा पुंग 19 कोरोना वायरस की अनोबा केस 13,93 थेंगनखिबा लोइना हौजी एक्टिव केस 1,19,9,963 लेबी। NDA दगी तोकलकलबा मतुंग जनता दल यूनाइटेड की लुचिंगबा नीतीश कुमार ngasi बिहार की चीफ मिनिस्टर ओइना वासक लौख्रे। RJD की लुचिंगबा तेजस्वी यादव सु डेप्यूटी चीफ मिनिस्टर ओइना वासक लौख्रे। मतंग स्वाइसदा बुलेटिन असि लोइसिनजरे मणिपुर अमसुंग मालेंबि तोंगान तोंगानबा मफमसिंगदा थोकलिबा इपाउसिंगदमक्ता इम्पैक्ट न्यूज बु मिटिंग तादुन लेबियु। इमा लेबाक की दमक ब्रिटिश सिंगलान थेंगनबदा थवाई कटख्रबा अथौ